Universal Friendship Organization Imphal West Headquarter No. 1 Langthabal Furamakong Battalion gi manung chen leiba Maitei Huen Lalong Chingtham Sanglen UFO Haobam Marak Chingtham Leikai branch ki Contra Supervising Day gi thoram ngasi achamba thoram ama ka loinena pangthokkhrae haidiba thoram adu gi manung chen organization ase gi founder Luchingpurel RK Mani Sana gi mapamda members sing Leikai khumnabu ulaba matung organization ase gi president RK Sana Pari Halda general salute piduna ikai khumnabu utkhiba ga loinena thoram adu da UFO gyona lady batang tagi chief instructor no maitem bizoi nangasi haunabi matung ina ibudo pakhang bayek pa malem gi firal chingkhat ke amadi organization asige members singna malem gi firal gi mapamda salute piduna ikai khumnaba su utke ngasige thoramadu da UFO gi president RK Sana Parihal home secretary L Loyumba commander Y Chingsang lakpa UFO gyona lady ba thang tagi chief instructor no maitem bizoi battalion commander singamadi Manipur gi tongan ba mafam kaya dagi lakpa UFO gi members singna su Yaki. UFO president, Sana Paran Mafamda, Kai Kumnaba, Ula